ꯑꯍꯥꯟꯕ ꯃꯛꯇꯗ Ereicha singgi damak hairiba channel asibu miyeng tabiriba nungsijaraba viewersingbu kaikumna buchari khurumjari ngasi miyamgi damakta yamna angakpa ama oiraba akhoi pikhraba angang ama khakna miyamda isai fazana sakpagi jagoi saba adugumba isai sakpa haiba angang ama khak miyamda kodol tawjari angang asigi maming be manangi ming do kariba TOIJAM YAIKHOMBI CHANU haiba TOIJAM YAIKHOMBI CHANU ko laifamdi Yangpokpi Sati Khongba Yangpokpi Sati Khongba adu nangi isai sa kanana tambibano Nini Arunana tambi TOIJAM Arunado ko ngi ojani ba adu kai kai isai no nang phari sa kaino phate nurai thi phate nurai ai thi adugi do amtang mai saksira jagoi ga toroga sakadra lepaga adap tam jangan sini foto itu bukan bilang gede See
son ganiko. So masam song kalak babu. Malam manusia ni woo. Pada paurali jauh pantat in hangin titik menua do hindat dakkan. Lawai da ising thari.
Yaikhombisi sahi kya sure? Sahi manga subana jako. Sugamna hayda sinadi hayeng wai mahana major oiragadi ra lamdam sigi saknai rabi seksakpi ama oibadi soidreba ko. Ado yamna aigi mai kaidagi so haijari yamna mai pakpa aduga yamna adugumlaba lamdam sigi mai purapi artist ama oibiu singer boy bi Khongjom prba gi lam sida ojana phajana sembi be yare si angang se mati sembada phajana thone ja ko hoi semjage khali matang sida niem tabiri ba viewers singbu amakasu khulumjari